अहानबदे यamna maruoiba update khara thamjage lam lausinna hotnaba leptrabadi khut hangani haina UNC na Kuki na lusingduna sathariba pendraduna akanba wafam phongdokhre Kuki khulai paibasing hana tanthok laba matungda solution purakadabani asangka sar hojiksu Kuki lam henbasing na irang hauri aduga lambi sathok sasini handana bathingjileба asibu Kuki singi maikaidani litan gi thodok ase afa makhal mi khulai paiba Kuki singna mateng pangsin badigi chawthorakhi bani maram asina Kuki khulai paibasing hana tanthok laba matungda solution purakadabani amasung Central Force na Kuki ki backing da laibadagi makhoi na lamdam sidagi irang thokhan bani haibasi union lengak na khangadabani haina social worker asangka sar na phongdokhre pauche asina kanaba unabada asangka sar na hai Kuki volunteer sing amadi su da laibasing na AK47 amasung automatic machine gun na singba afawan rangmai pairaga makhoi gi mapangal oiri masida mapandagi lakpa forcing na makhoi basu kangkhatli Furup amaga khatnar basu control tawrabadi phagadabani Central Forcing na Kuki da mateng pangsillaga tangkhul buna karisu laitana khanbadagi irang chawthorakpani hojiksu solution lairo solution purakke hairabadi Kuki kulai paiba amadi su da laiba yauna makhoi gi volunteer sing hana tanthokadabani aduga wari sanagadabani hairi Waroisin purakani hairaga adu tawni ada tawni haina mingonda maral siba tangkhul singda maral siba gi thabak sathari Kuki sing na afabunang maising pairaga lambi da lairo basu sibai sing na yengnaga lairiba karigano hangki furup masel khatna ba haibasidi amada maral Sirambayai adubumi siningai di leite faminaduna wari sanagadabani court wakatlabas asumba wire lakani karigidamakta Central Forcing amasung Kuki sing nongmai pairaga oida padaba mayam tawribano hangki to kaningdaba tawhaningdaba tawdok sing yenglaga lairiba karigino haibasisu asaubo wahangni haiki asang kasar na makata na hai tawthorakpa thabukadi Kuki volunteer amadi su group ta yauriba nongmai paibasing na amato oina satminabagi video sing lairi litana thodok masa ama tholaga kamjongda kasomna singba amasung nongdam area da Central Force pusilakliba karigino haiduna masigi mayokta ima ibel sing na AR amasung force Central Forcing sanglakpa yaroi haiduna horakpani hairi thawong asina takpari mapan ki forcing asigi agenda karino haibada samamnaba phaure aikoi di khana sainaba pamde wari sanasi haibani adubu Kuki volunteer amadi su group ta yauriba singna phonongmai pairaga ki hanba amasung yum mai tharaklaga ing tappa purak haibasidi oithoktabani haiki litana thokliba thodok sing se Kuki singna masin thiba amasung oida padaba mayam torokpadagini makhoina naha singna yu thaklaga nongmai paiduna lambida chatlaga tangkhul masada pubi bani yamna thina sokpadagi hospital da leire hairaduna waroisin purakna wari sanasi haibada makhoina thawasa dabani adubu imphal dagi police ki makok tongbu officer sing lakchong control tawkhre hairi litana tangkhul sing yum mai thabar tangkhul khul gi ning thogi yum su yaukre hairaduna tha sigi mapanda punna yum kun mai thaki maram sing asina thawdok asi Kuki na thokhan bani haibasi makhoi gi purup tagi miyoi sing na sukhangadabani wafam asi manipuri lengak amasung Central Force na sukhangadabani masi khangdragati irang asi justice purakwa ngamloi haina su phongdorakhi Governor AK Baladili satkre February taraga tareta halakpa yai mahak halakri forward ministry expansion tawkiroi February taraga 2025 da taraga nithui suba Manipuri Legislative Assembly gi suspended animation thamlaga president rule chalai rakhi basahi amamapung pharak kada February taraga nithui 2026 ki mangoi nena thasi gi mari gi numidang waram da chief minister yumnang khemchana lusingba Manipuri anoba lenga kama semkhra basu ngasi numit tarani surukla basu anoba minister sing hapsin dabaga loina portfolio sing yanthoktra basu chief minister loinamak yengsin bagi thaudang lorukla basu yantokom tokpo portfolio sing yanthokchingai cherak Governor Ajoy Kumar Balang asi Delhi da makta imphon thaduki bani mahak halaktri phawbodi awat minister sing hapchen duna lengak sauthohan ba amasung minister sing na pai ga portfolio sing yan thokpagi wafam leitre pause na phangba pauna haibada Governor AK Balang asi numit yunglakpa adwai dagi lok bafan dagi Delhi da makta khongsan ki bani mahak ki khongsar asi leiba kasi gi president Drupadi Murmu na ai baseron pitna khangalaba matung ayaba birak podagi satkibani aduga mahak thasi ki taraga tarit natragan taraga nipan ta amuk halaklaba yai hairi adum oinamak thasi gi mari da wasak lutuna linglakliba anauba lengak asida hapsin pam tokpa awat minister sing hapsin pagi thabukti governor na wasak lohan tuna pangtok kadaba na mahak halaktriba phawbodi ministry expansion tawbagi mami udre loinana minister sing na paigida portfolio sing su awat minister sing hapsin ri fawa chief minister gi maikai digi yanthokpagi wafam leitre hairi adu moina mak mahaki khongsa si loiraba matung amasung union lenga ki maikai digi chief minister YKM san na wat hurbu minister sing hapsin bagi ayawa pirak laga di governor na thasi gi taraga tarit ke yukta halaktuna nimin adigi nungtin da awat minister sing hapsin tuna wasak lo bagi thoram pangthoklaba yai panari loinana lenga kasida leigada ba minister sing gi masing suna leirabadi makoina paigida portfolio sing lenga ki maikai digi yanthorakpa yai thajanari adu governor gi khongsa si gi manung da manipuri lenga ki ministry expansion ga bari lena thabuk sing Delhi da pangthokla gadra haibadudi chapsana khangbu ngamdri panbe abadi thasi gi mari gi numidang wairam da YKM san bu chief minister oina governor no wasak loki ba thoram da BJP gi nemsa ki gen amasung Naga People's Front NPF ki
Losi Tigosu Lenga Asigi, Deputy Chief Minister Sing Oina was Lokibani, Aduga Mamangi Lengatasu, Works Sports Minister Orekiba Govindas Contojum Amasung, Anoba Lengatasu Kusam, Duna Seminar Libongui Assembly Constituency, National People's Party NPP gi MLA Khuraijam Lokenbu Cabinet Minister Sing Oina was Lokibani, Nakalam Romdano Bolenga Asana Nem Sakib Gen Deputy Chief Minister Oina, Yausili Haibegi Mayok to Kuki Jogi. CSO Singkarna Yaningdo Fongdokpagi Akan Bakongjang Singchang Chilakibani, Mahakaktana Tana Kumja 2022 the Bangtoki Bataragani Tushi Manipuri Legislative Assembly Mikalda, Janata Dal United, JDU Ticket Takara, MLA LM Kauti, Amasung Salak Sannare Sulenga Kasidi Yoshili, Haibegi Maralda, Kuki Meeoi Singna. More Kangpokpi District Saikuliao no Surasanpurgi Tuibong na sing bada protest rally satpa kaloina na nemsa kip genga makhoi ani gi mitam sing phawo mai thaduni yaning deu phongdokibani adubu wasak lobagi thoram nemsa kip gena Delhi gi Manipuri Bhavan dagi virtual mota saruk yaki bagaloina na MLA LM Khaute amasung Salak Sannare di Lok Bhavan gi darbar hall pangthokiba thoram da haktheng na saruk yakibani adubu mathangi numit asida Mangagi Nungtinda Pangtoki Bataragani Twist of Manipuri Legislative Assembly Taritsu from the Makui Homak Delhi Barfel Mota Saruk Yakibani. Manipur the signaling Oibamong the Yum Ginupishing Sibaki Todokto in a toxilakli, Angang Unana Numit, Nipani Surak Padamayum the Gitokraga Nambul to the Sina Pankiba, Nirodamin, Hatpra Matanta, Sijabra, Magma from Kanki the Bakimatang, the police missing report filed the Ukipamapuri by the Quartagi. Anticipatory Belokre, Mamang Tagitara, Mapanda Kwakatian, the Labor Asian Hospital and Research Institute, Tani Subamasa, when Masanopa Ama, Caesarean section da Pokhibagi, Kongman John Paubadagi, Sire Ningon, Salam Ongbi, Niroda Sahini Puno Hospital, Asigi January Kunga Mato 2026. Disaster of Matung Kwakatel, Lamdong Lekai, the Labor Mapurubigi, Yumdam Hosagum, Laga, and Unakiba Nipani, Sodapada Mamang Tagi Kungatari, Amazon Kunipangi. Lona ba ahing da yum da gitora ke badagi mafam khangdre haiduna kongul lirak laba matung thasi gi tarad hairangoi tung mana ke nambul turen da gi sina phangki bana tana thaudo kasi gi mamang da su school singa khamle rakta masagi bayum da Dr. Asem Ongbi Rita Bosu tamtin lamba yauna nupi gi mayokta sattaba crime khara thoki bana Salam Ongbi Niroda gi thaudo asibu mahak masa matanta suicide tawduna sijabrana tragan kanagumba kharna thawoina hatok pikibra haibagi wahang Songtorakle, Yeskul Singa kam lerek ki thaudok asi kaktana tana Wangoi PS ki manungsan ba mafam amada sumauna ama mayum dagi kautok ka hatuk laga thambiram bagi thaudok yauna nupi hat bagi thoki ba thaudok singi khongul pauches leringai cherakta Salam Ongbi Niroda gi thaudok asi bu thoksilak padagi satharako investigations ki manungsan na phanglakpa report singi inna Laikidraba Salam Ongbi Niroda gi haksang mangjauna executive magistrate ama yauna video recording tawraga rims ki mirin sang da postmortem examination tawkraba matung ngasi nungtin mirin sang da gilauduna Aroiba mathang mangam Kongman John for da laiba mahaki mapam da pangthokre mahaki misi gi matang da sabsab ama khangdoknaba joint action committee ama sungarang semkre adum oinamak laikidrabi Niroda gi apokpa seram Netrajit laikidraba sumhaki apokpi seram Ongbi mani chahi humpugani pan na macha kainebagi maisa langduna leirakpagi Awabasing yengtuna mahaki haksang asil lauduna Aroiba mathau mangam pangthokibani hairi laikidraba haksang phanglaba matungda mahaki mase seram Nandini na complaint oiduna ngarang Singjamai police station da complaint report ama file tawki report adu da complaint adu ngarang Singjamai PS ta file tawdringai mawngoi na mamang thagi kunsang ama thoidi Imphal West District Police ki SP da su aiba wakacherol ama patient duna laikidraba Salam Ongbi Niroda gi misi asi singnaningai oi haire duna tawdok asigi matangda investigation sathabina ba haijaki haiba wafam supan ki loina na laikidraba Salam Ongbi Niroda gi haksang tha asigi taragi ayuk pung taraga mathoi rom tarakpada hairang koi thong manakin nambul turendagi phangki haire duna seram Nandini na complainant oiduna file tawkiba report adu da laikidrabi Mapuroiba amasung mahaki imungi Meeoi singsu main complainant oina su charge tawki maram asina laikidrabagi justice pangnagwi damukta athuba matamda investigation sabsana mathau tare haiba wafam su phongdoki complaint report asigi matungina Singjamai PS na ngarang nungtin pung amarom tarakpada Bharat Taya Sanhita BNS 2023 section 1031 murder amasung section 35 common intention ge Makhada case FIR number 48/2026 registered tawduna lawkhat ki adum oina mak thodok asigi matang da laikidrabagi masena complainant oiduna ngarang Singjamai PS ta report ama file tawbadagi police station asina case asigi register tawduna lawkhat pa numit maktata laikidrabagi Mapuroiba Salam Tomba sahi 63 apokpo laikidraba S khunjauna mahakpu anticipatory pre arrest bail PBU haiduna uripok Serap Port complex ta laiba Delhi gi and session just Imphal West ki court petition ama file tawraki hairi petition adu court asina Lampen court complex ta laiba additional session just first track court Manipuri ista tha thabadagi Lampen ki court asina ngarang criminal miscellaneous
anticipatory bail case number 29 of 2026 laukhalaga mahaki mapuibada pre arrest anticipatory bail pikre hairi court asina ngarang pikiba pre arrest bail gi order phangdokpagi matung ina anticipatory bail pibi haijarak liba petitioner asi hojik imphal college ta assistant professor oiribani hairi court ki order asigi matung ina mamang thagi kunga taret amasung kunga nipan gi lonaba ahing ki nungya matung pung amaga minute yankhai ga taret lom tarakpada petitioner asi mahaki mayum ki tonganba bedroom amada tumki aduga mahaki luinabi salam nirodana numit kharni gi mamangda January 10 2026 ta masana pa mapokpa dagi mahaki luinabi gi masanupi laisram ongbi nirmalana angang unarba matung force natal care gi damakta masegi mateng pangnana atopa ka amada laibani hairi aduga nirmalana petitioner asigi phamung ka da changlak mahakpu haudoktuna mahaki luinabi bu masagi phamung da leiramdre haina pau pirakhibani amasung kodakta khongulina ba hona khrabasi yum adugi manungda phangkhide haina pali Pawasi tabadagi petitioner na mahaki mungi miyoy singgaloy na naarayba pambaysing putoktuna anak pamafam singda mahaki khungul liki adubu pangbangam kidi hairi adum oy namak nirodagi damak iyangladuna petitioner asina singjamay PS ta missing report ama file tawki missing report adugi matung ina singjamay PS na police station asigi general diary GD number 15 singjamay PS 2026 January 28 2026 ki makhada missing report adu record tawki haina su court ki order asina palli court na laikhitrabi nirodagi mapuribada anticipatory bail pibagi order makhatana pallibani mahaki loinabi niroda asi mahaki kumja 2022 da lohongbani masigi matungda makhoi ani gi mamang thagi taraga mapanda masana pa am pokhiba yauna angang ani leire akon bangang asigi ipan gi thorom su mamang thagi kunga mari da pangthokhi adu pre arrest bail gi petitioner oiba mapuroi basi hana luhongle adu mahaki loinabi adu kumja 2018 da lungs cancer na maram oidun laikhidabani mahaki masa ani thamlamli haibu wafam superli amoram da pausi asina laikhidrabi nirudagi matang da hanba phangba report singi matung inna mahaksu salam tombada mayum pandringai ki mamang da mayum palure adubu halaklaga mapam da lairakibani mahakna hana mayum paluroba asigi angang yaude hairi loidana mahak salam tombaga yumban minnabada maitai gi chatnabi matung inna makhoi ani gi lokhatpagi thoram October 19 2020 da pangtokhi hairi lakliba wafam di mahakna cesarean section da angang masanupa ama udarba matung discharge tawraktuna mayum da mapurobe ki manakta lairakwa numit nipani surakpada hingda thokibagi khangdana lairakpada mahaki mapuroibana January 19 2026 ki singjamai PS ta missing report file tawki report asida laikhidrabagi mapu makhura seram tombi khongman John 4 gi khuyak piki aduga ngarang laikhidrabagi mase seram ningon maibam ongbi nandani na mahaki manau nupi gi misi asi singnaningai oi haiduna ngarang singjamai PS ta mahak masama complaint oiduna report ama file tawbadagi police station asina su murder case ama register tawduna lokhatkhiba numit maktata mahaki mapuroibana additional session judge fast track court manipuri istagi pre arrest anticipatory bail Laukriba karigino haibo wahangsu hangnarakli adum oinamak police ki maikaidagi case asigi investigation mapung phana satharaklaba matungda laikhidrabi niroda masa matanta sijabani natragan kanagumba miyoi kharna hatokpibani haibadu laikhai tana khangba ngamlagani loina ngarang court na pikhiba anticipatory bail gi order asigi matung ina karigumba mahaki mapuriba saram tombabu police na pharabadi mahakpu lupa lising yankhai gi ben bond amasung masigi manaba security amada thadokadabani haiba direction pikhi aduga petitioner asina court ki ayaba yaudana laibak asi thadokuna satpe yaroi mahakna police ki investigation sing da cooperation pibaga loina case asigi ayona investigation yauna mahaki mathau tarakpada mahak masa phanghangadabani aduga petitioner gi haktengna natragana na koina na case asigi evidence sing temper taunaba amasung asumba sing losinaba thawong chathoroidabani haibegi direction su pikhi aduga singjamai PS ki OC ta court na ngarang pikhiba order asigi manung chana pirak phomthokpa report ta asigi kunhumdoi phawbagi manungda pikhalaknaba khanganki Jharkhand dagi Hazari gata samuna netpada sahi amagi angang yauna miyoi taruk sire Jharkhand samuna khungang kaya da attack tawbage thawung hengalakling asi so state asigi Hazari gata leiba Gondwar khungang da samu sine attack tawraktuna netpadagi sahi amagi angang yauna miyoi taruk sire hairi kunja sina phangdora khibada ngasi no ngandringai de khangautra umangdagi samu manga thoraktuna khungang asida sangsilaklaga atamnana imung kaya da attack satharaki thawdok adu yumna tumdana leijanamba sahi amagi angang yauna miyoi taruk samu sing aduna netuna hatkebani miyoi taruk adugi manungda ahumdi imung amagi miyoi singni Gondwar khungang amasung Jharkhand dagi atopa khungang kaya da samu sing satharaglibi attack asi masinjak phangdabadagi ni natragana kari karamba
ꯁꯃꯨꯒꯤ ꯍꯩꯅꯕꯤ ꯂꯩꯕꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯖꯤꯟꯕꯤꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯓꯥꯔꯈꯟꯗꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯃꯨꯁꯤꯡꯒꯤ ꯈꯣꯡꯆꯠ ꯈꯨꯟꯖꯥꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯛꯄ ꯌꯥꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯃꯨꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯄꯨꯡ 24 ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅ ꯃꯐꯝ ꯀꯌꯥꯗ ꯁꯃꯨꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫